Tabiriba amadi miteng tabiriba sungbo ahanba maktada ikai khumnajari. Ngasi amuk pumnamakidamak pujarikliba film asiki maming Jeepers Creepers. Haidiba film asi 2001 gi August 31st ta release tauki. Film asi punna part mari sui. Aina ngasi mayamda sinajariba film asi ahanba part aduni. Mayamgi apamba film sing khanbiraknabagidamakta description da Instagram link ama hapchari. Masida mayamna follow tawbiduna direct message thabiraktuna mayamna pambiba film sing adu suggest tawbirau. Mayamgi damakta pungning pen na bukhona jage. Ngasi mayamgi mafamda kudol tamjagadawriba film asi horror amasung thriller the base tawba film amani. Film asigi ahanba senda highway ama ulai. Highway asida machin manaw ani gari thawduna lai. Machin manaw asigi mamingde nupa asina Derry kawi. Aduga nupi asina Tris kawi. Makoi ani asi suti tharakpadagi mayumda halakbani. Tris asi mahaki friend amaga khatnarakpadagi wa ngangdana tuminna famlami. Maram asidagi Derry na Tris ki nuwaitaba wakal adu kaukthokhinaba haiduna game ama sanarami. Game adudi makoi gari adudagi hengatkiba gari singi number yenglaga madugi artha hannabani. Asumna Derry na fagi tawduna gari amagi number yenglaga hari. Gari asigi number gi artha di ivar haibani. Tris nokpet tawduna hari. Nate number asigi artha dudi forever haibani. Asumna game asi Derry na maithirami. Makoi na gari asi thawduna lakpada truck ama makoi gi matung aduda kanna thawgalakpa urami. Truck adu makoi gi gari gi hek matungda yamna kanna horn khonglami. Maduda makoi anina tunglomda yenglami. Truck adu ubada makoi na kiba ama phawrami. Derry na mahaki gari adu nakanda thaidokuna truck adu hengat kinaba hairami. Truck adu makoi gi gari adugi mamang thaduna thogatlami. Makoi anina truck adugi number adu yengbada beating you haina irami. Madu uraga chamamnaba wakhalga loinana akiba poklami. Thaudok asidagi Tris na hanagi thokiba thaudok amagi maramda Derry da hairei. Highway sida jahi kunumdogi mamangda aigi friend sing susiki. Mayamnadi accident tawduna sikibani hai. Adubo makoigi asiba hakchang sing atudi amata fangkide. Wari asi taraga Derry na khumlai. Oidaba wari ni mado. Gari amata thajarugunu. Wari adu general asigi angang sing highway sida yu thaktuna gari thawdana ba haiduna khalibani. Makoina asumna laklaga church amagi manakta gari adu khamduna potharami. Aduga church adugi manakta makoigi matungda tanaduna horn khonglamba truck adu khamduna leiba oi. Truck adugi driver adusu urami. Driver aduna achoba pipe amada potchai khara thadabasu urami. Makoi anina gari adu thawna yengduna lakpa adu truck adugi driver aduna yenglakpada urami. Maram asidagi makoi ani hanadagi hena akiba poklami. Makoina gari adu mafam adudagi yamna kanna thoroklami. Truck adusu thawdoraktuna makoida tanaraklami. Khara laklaga truck aduna kanna thogalakpa aduda Trisna phone lauthotuna police ta paw pinanaba tawrami. Adubo laibak thibadi phone adugi battery low oikhiduna police ta paw fawba ngamlamde. Truck aduna tungdagi makoigi gari aduda yamna kanna thomjilaklami. Maram asidagi makoigi gari adu highway adugi nakanda laiba lawbukta thawtharami. Truck adudi highway aduda thawduna chatki. Makoi ani gari su sokhaude. Adubo makoigi gari adudi khara soklami. Derry na gari adugi diki adu fina punsilami. Aduga Dris ta hairei. Aikoi church adugi manakta lona chatuna gari tawribano haini yengruse. Wahai asi taraga Dris na yamna sauna hairei. Kaino nang hairido. Nang ngawrabro. Thawdok asigi matung asidasu nangna khaliba ado afaba oiro. Adugi mahuta aikoigi city yawgadabasu mayam amu wale. City yawraba matungda police ta taktuna yenganse. Derry na amuk hairei. Aikoigi gari asida thomlamliba angawba driver adu lona chatuna yengthunguse. Mafam aduda mahakna kari tawribano haibado. Asumna Derry na Tris pu themduna yahalami. Makoi ani punna church adugi manakta laklami. Matam aduda mafam aduda kana amata leiramde. Makoi anina pipe adugi manakta sangsillaktuna yenglami. Pipe adu lainung lomda yamna luna kumtharami. Derry na pipe aduda nonthaduna yengbada gari amata uba phanglamde. Manam yamna namthirami. Makoi anina mafam adudagi chatke haina tawbada pipe adugi manungdagi khonjel ama taraklami. Khonjel adu tabadagi Derry na Trista gari dagi torchlight lahallami. Aduga
pipe aduda kaptuna yengbada gari amata uba ngamlamde maram asidagi dairy na pipe adugi manungda khara changduna yenge haibada Trisna mafam asidagi chatlasi haina yaramde dairy na kanna haibadagi Trisna dairy gi makhong adu yanduna pipe aduda changduna torchlight adu kaptuna yenglami maduda uchi khara khanghaudana chenthorap ubada dairy na khangduna laurami dairy na lauba aduda Trisna kiduna dairy gi makhong yalamba adu thadoklami dairy pipe aduda nantha kiduna amamba lainung aduda tasilami Trisna dairy bu kuina kaurba matungda dairy na gyan taraktuna khumlai dairy na haugatuna koyeng yengbada asiba ama fina yomsinduna leiba urami madu uraga manakta yamna kina sangsinbada asiba aduna khanghaudana tap launa pairaklami dairy yamna kirami adubo mathauna puthoktuna asiba aduda kupliba fi adu lokthokpadadi pakhang macha ama siramdana hingna yaurami pakhang macha aduna mahaki mabuk aduda yenglami aduga karigumba khara hainingbagi maung tawrami madu uraga dairy na pakhang macha adugi fi adu haidokpada mabuk aduda yamna sangna photpagi dakfam leirami masi uraga dairy na khanglami madudi truck driver aduna nupa asigi body parts sing asi lokthok laba matungda amuk photchinduna thamlambani haiba ase nupa asina dairy da karigumba khara haina na bohotnarami adubo haiba ngamdana khudak aduda nupa adu siki dairy na pipe adugi manakta leiriba Trista mahak mapanda thoglaknaba mateng tawru haina hairami aduga dairy na manungda asum yengbada ariba potchai kaya urami photnaba yetum amasung langsu urami tanja aduda dairy gi khongup mari nan thorakpadagi mahakna khongup mari adu punge haina non thabada mathaktagi e drop taraklami dairy na mathakta yengkhatpada asiba mayam ama mathak aduda leirami asiba sing adu yengbada Trisna garida wari lirakhiba magi friend sing mangki haiba adusu thengnarami asiba sing adu amaga punna phosilami asomdana Trisna mapanda gari manakta leptuna highway aduda mi lakpa ngairami maramdi mateng launana ba haiduna ngaihak leraga Trisna lapna truck ama urami truck adu ubada mahak kibuna tawfam amata khanglamde maram asira mahakna garida kakhatuna gari start tawnana ba hotnabada gear pan kiduna lerami talak asida truck adu mafam adudagi hendoktuna chatki maramdi truck adu atopa truck oibana madu uraga Tris ningsa sor chaning tan holami Trisna gari aduda leiringaida dairy lainung adudagi thoglaktuna gari aduda sensilaklami maduda Tris yamna kirami asumna makhoi ani mafam adudagi gari adu thoduna city tamna lakba horami Trisna dairy da lainung aduda nahakna kari thengnarakpano haina hangai dairy akib aduna maram oraga masadu tawfam khanglamde aduga asumna khumlai nangna wari liba nangi friend sing highway dagi ma kya ibado asengba makhoibu yamna sathina hatuna mafum aduda lehawi makhoi ani wari sanaduna asum lakpada restaurant amagi manakta yausilaklami makhoina gari adudagi kumthabada truck adu church tamna chatkhiba urami makhoi ani restaurant aduda sensilatuna restaurant gi owner aduda Trisna harai nahaki phone adudagi police to call amukta thoge asumna hairaba matungda dairy kiba fatana wakhal amada leiba adu uraga amuk dairy da harai nahak kari mata kigano haujikte kari mata tawraroi asumna wari sanaduna phone manakta leptuna leringaida phone ring khinglaklami dairy na phone adu thangatpada nupi aman harai nahakse sibagi matam yamna naksilaklai wahi asitaraga dairy na yamna sauna nupi aduda wahi khara hairaga phone adu thamki ngaihak leraga restaurant asida police su yawraklami makoi anina police ta paw tamlami aikhoina lakpada ariba church manakta leinung amalai mafum aduda asiba hakchang mayam amsu lewi aduga hujiksu phone tawraktuna aikhoida ki halai police sing aduna makhoina tamliba paw adu thajaramte tanja aduda restaurant owner aduna laktuna mapanda thoglaknaba hairami makoina mapanda thoktuna yengbada makoi anigi gari adugi thongsing hangdoktuna manungda yawba potchai sing loina chai thoktuna leirami restaurant owner aduna amuk hairai nakoina manungda changkraba matungda misak amana nakoigi pirol sing asi lokthokuna manam namduna yengkibani dairy na gari adugi manakta chensenduna pirol sing adu lokhatuna hairai sir uredana aikoigi gari asi su yeng pomnamak asi urabadasu aikhoibu thajadribra
Pulising aduna gari manakta sangsin yengbada gari aduda yamna sathiba dakpham ama thengnarami. Maram asidagi pulising deri amadi triska loinana church adu tamna laklami. Asum lakpada lamkhangda tris amasung derina mingseldagi pulising adugi gari mathakta kanagumba ama urami. Pulising aduna su makhoi gari mathaktagi makhol ama tabadagi gari gi thongnawdagi haugattuna yengbada pulis nupi adu mathakta chingkhatki. Pulis nupa aduna kannaba haiduna tawbada gari adu hogaiduna makhut ama thingjillaktuna pulis nupa adusu gari adugi mathakta chingkhatuna singjang aduna kaktuna halami. Deri ne thoriba gari adugi mathakta gari gomba ama tarakpagi mami fangbada gari adu khamlami. Aduga pulising adugi gari adu yengbada kangkhom chaiduna lerami. Makhoigi gari mathakta tarakkiba adu yengbada pulis adugi makok oirami. Makhoi anina pulis ki gari aduda amuk yengbada pulis gari adudagi mihatpa adu thoglakami. Madu uraga makhoi ani gari adu yamna kanna thogduna laklami. Asum lakpada yum ama thengnarami. Maduda makhoi anina mateng launana bahaiduna gari adu khamlami. Aduga yum aduda changlaklami. Yum aduda hanubi ama sulerami. Hanubi aduna nakhoi mafam asida karigi lakpano haina hangbada makhoi anina aikoi police ta pau amuk ta phauge mafam asidagi phone sizinaba yagadra. Hanubi asigi mayumda hawdong mayam ama sulerami. Hanubi aduna makha tana amuk hanglai. Nakhoi anina taba thopa kanamata yoroktabra. Tanja asida mai mutki. Hanubi aduna mapanda yengthokpada scarecrow ama urami. Scarecrow asi hanubi asigi natlamde. Maram asina Hanubina nongmai ama paiduna thoglak scarecrow aduda kaplami. Maduda scarecrow adu pokhaiduna hanubi adugi mayumda tasilami. Hanubi aduna magi hawdongsing adu yamna nungsijabana khamba yadana yum aduda sangsinki. Ngaihak leiraga nongmai kapagi makol taraklami. Hanubi adu yumdagi thoglakami. Asum naksilakpada hanubi adu siduna mihatpa sathiba aduna puthorakpa oirami. Madu uraga makhoi ani sian thoktuna gari aduda kakhatlaga start tawbada gari gi gear adu pan khiduna thawbu yaramde. Mihatpa adu gari manak yausilaktuna gari gi mamangda kakhatuna leplami. Trisna gari adu mamangda thawbu yadabana maram oraga matung khangan hanbada sathiba mihatpa adu gari dagi chongthaduna mamangda leplami. Aduga gari adu tamna chongsilaklami. Trisna gari adugi gear panbada yaraklami. Maram asidagi gari adu kanna thoraktuna mihatpa aduda thomlami. Mihatpa adu gari na thomba adudagi laimaida tarami. Trisna gari aduna hanjin taklami. Maramdi mihatpa adu sirasanu haina. Mafam adudagi anakpa police station amada makhoi anina laktuna mayumda phone tawduna wari sanarami. Aduga makhoina mayumda oidaba hairami. Derina police station aduda missing photo mayam ama ngasi phawba thiba khangdana lerakpa miyoi kaya urami. Tanja asida police station asida nupi ama changlaklami. Aduga makhoi anida maming kauruklami. Makhoi gi maming khanglamba aduda yamna ngaklami. Nupi aduna makhoi da harai. Nakhoi na restaurant da leiringaida phone tawrakhiba do aina tawrakhibani. Nakhoi gi punsi asi naraibak yamna thire. Ai future ubangami. Aina aigi mangda pomnamak ui. Mihatpa do achamba mi nate. Sathiba mihatpani. Mahak chahi kun humdoi khudingi matungda thoglakpani. Aduga mi saduna koichat chatpani. Maramdi mi na mabo jingnadana bahaiduna. Matam ayamada mahaki truck adu police station mamangda khamduna leibani. Mana truck adudagi kumtharakpaga police station adugi light sing mutli. Tanja aduda police guard amana emergency light thalaklami. Aduga atopa guard amana jail da thamlibasing adu check tawraklami. Maduda mihatpa adu jail da leiba miyoi ama yamna sathina halaga chaduna leiramba thengnarami. Guard aduna nongmaina kaplami. Adubo kari amata changlamde. Nakan amadana nupi aduna makha tana wari lirami. Aigi mangda nakhoi anigi manungdagi amana kanna laurami. Masina takpadi nakhoi anigi manungdagi amadi soidana siragani. Asumna hairaba matungda nupi asina deri amasung trista mahaka punna chatnaba haibadagi makhoi ahum punna chatnami. Police station asida policing masing yangkhatlami. Maramdi police station asida kana changlakpagi nongmai kaplibano haina. Makhoi police officer ama check tawnaba haiduna thabada mihatpa aduna officer aduda attack tawraktuna yamna sathina halamnaga
ꯃꯥꯡꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯔꯤ ꯑꯃꯁꯨꯡ ꯇ꯭ꯔꯤꯁ ꯂꯩꯕ ꯔꯨꯝ ꯑꯗꯨꯗ ꯃꯤꯍꯥꯠꯄ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯑꯗꯨꯗ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯝ ꯅꯝꯂꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯇ꯭ꯔꯤꯁꯅ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯄꯥꯗ ꯂꯦꯞꯄꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯎꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯤꯍꯥꯠꯄ ꯑꯗꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯇ꯭ꯔꯤꯁꯄꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ, ꯑꯗꯨꯒ ꯗꯦꯔꯤꯕꯨ ꯐꯥꯔꯝꯃꯤ꯫ ꯇ꯭ꯔꯤꯁꯅ ꯃꯤꯍꯥꯠꯄ ꯑꯗꯨꯗ ꯗꯦꯔꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯗꯦꯔꯤꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯄꯨꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯕꯗ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯇ꯭ꯔꯤꯁꯇ ꯌꯦꯡꯂꯝꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯗꯦꯔꯤꯕꯨ ꯄꯨꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯇ꯭ꯔꯤꯁꯅ ꯃꯗꯨ ꯎꯔꯒ ꯗꯦꯔꯤꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯗꯦꯔꯤꯕꯨ ꯋꯥꯡꯅ ꯄꯨꯈꯠꯈꯤꯗꯨꯅ ꯗꯦꯔꯤꯒꯤ ꯃꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯆꯥꯈꯤ꯫ ꯑꯔꯤꯕ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯂꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯔꯠ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ꯫